Hello everyone, mayam bukurumjari ngasidi aigi subscriber 1k yaubagidamakta aina celebration ama pangthokjabane do yam surprisingly haitare aisu khangkhangodana ikhangkhangodana 1k se yauleram haitare ado thaja sungtha thaja deba ise ado nongma atei recipe thagatpadadi ama gumba ani gumba sainum tapna tapna kajarakpuni dana ado sigisidi yamna aina suktha thaja daba mong haitare ꯐꯪꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯆꯥ ꯑꯃ ꯊꯝꯖꯕꯅꯦ ꯏꯃꯥꯏ ꯆꯥꯗꯪ ꯇꯧꯔꯦ ꯑꯗꯣ ꯀꯦꯛꯁꯤꯁꯨ 30 minutes ꯑꯗꯨꯝ ꯔꯦꯗꯤ ꯇꯧꯔꯒ ꯄꯤꯕꯤꯔꯛꯑꯦ ꯑꯣꯔꯗꯔꯁꯦ ꯑꯩꯅ ꯈꯨꯗꯛꯇ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯗ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯤꯒ ꯆꯥꯅꯅꯕꯅ ꯑꯩꯅ ꯔꯦꯁꯤꯄꯤ ꯑꯃꯁꯨ ꯁꯦꯝꯖꯩ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯁꯦꯝꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯅꯦꯛꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯒ ꯊꯛꯄꯁꯨ ꯌꯥꯔꯦ ꯁꯪꯒꯣꯝꯒ ꯊꯛꯄꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯣꯐꯤꯒ ꯊꯛꯑꯁꯨ ꯌꯥꯔꯦ ꯁꯤꯁꯦ ꯃꯈꯅꯥ ꯀꯧꯋꯦ ꯐꯣꯛꯁ ꯅꯠꯁꯨ ꯍꯥꯏꯌꯦ ꯑꯗꯣ ꯏꯪꯂꯤꯁꯇ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯒꯅ ꯊꯥꯡꯖꯤꯡꯁꯦ ꯑꯩꯈꯣꯏ ꯀꯕꯣꯛ ꯄꯣꯛꯑꯒ ꯇꯧꯔꯤꯅꯦꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯥꯖꯨ ꯂꯩꯔꯦ ꯀꯥꯖꯨ ꯈꯔ ꯑꯃ ꯂꯧꯔꯅꯤ ꯀꯥꯖꯨꯒꯤꯁꯨ ꯋꯥꯔꯤ ꯐꯖꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯩ ꯅꯣꯡꯃ ꯂꯤꯖꯔꯛꯀꯦ ꯀꯥꯖꯨꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯕꯗꯥꯝꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩ ꯑꯩ ꯅꯣꯡꯃ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯀꯥꯖꯨ ꯅꯠꯇ꯭ꯔꯒ ꯕꯗꯥꯝꯒꯤ ꯔꯦꯁꯤꯄꯤ ꯁꯦꯝꯕ ꯌꯥꯎꯔꯛꯄꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯔꯦꯁꯤꯄꯤꯁꯦ ꯁꯤ ꯑꯍꯨꯝꯁꯤꯒꯤ ꯁꯦꯝꯗꯣꯏꯅꯦ ꯑꯗꯣ ꯁꯤꯒꯤꯁꯨ ꯄꯀꯣꯔꯥ ꯁꯦꯝꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯔꯤ ꯄꯇꯥ ꯍꯥꯏꯕꯅꯦ ꯀꯔꯤ ꯂꯤꯞꯁꯇꯣ ꯑꯗꯣ ꯄꯀꯣꯔꯤ ꯁꯦꯝꯃꯦ ꯁꯤꯗ ꯖꯃꯨꯗꯀꯣ ꯄꯀꯣꯔꯤ ꯍꯥꯏꯇꯥꯔꯦ ꯄꯀꯣꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤꯅ ꯕꯣꯔꯥ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯃꯣꯏꯁꯤꯗꯅ ꯀꯔꯤ ꯄꯀꯣꯔꯥ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯅꯥꯁꯦ ꯌꯥꯝꯅ ꯁꯤꯁꯨ ꯚꯦꯂ꯭ꯌꯨ ꯑꯣꯏꯕ ꯌꯥꯝꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯄꯣꯠꯅꯦꯀꯣ ꯑꯗꯣ ꯅꯣꯡꯃ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯁꯦꯝꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯅ ꯘꯤꯁꯦ ꯁꯤꯒꯤ ꯅꯃꯁꯇꯦ ꯏꯟꯗꯤꯌꯥꯒꯤ ꯘꯤꯁꯦ ꯁꯤ ꯂꯧꯖꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯊꯥꯎ ꯑꯣꯏꯅ ꯂꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯘꯤꯁꯤꯅ ꯈꯤꯇꯪ ꯐ꯭ꯂꯦꯕꯔꯐꯨꯜ ꯑꯣꯏꯕꯒꯤ ꯑꯩꯅ ꯘꯤꯁꯦ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯈꯅꯥꯁꯦ ꯉꯧꯕꯤꯔꯅꯦꯕꯀꯣ ꯃꯈꯅꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯌꯥꯝ ꯊꯥꯡꯖꯤꯡꯁꯦ ꯊꯥꯡꯖꯤꯡ ꯑꯣꯏꯅ ꯍꯤꯡꯉꯒꯗꯪ ꯆꯥꯗ꯭ꯔꯥ ꯑꯗꯣ ꯁꯤꯗꯤ ꯃꯤꯗꯤ ꯐꯥꯝ ꯁꯦꯝꯃꯒꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯜꯀꯇꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯒꯤ ꯁꯥꯎꯠꯇꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏ ꯈꯔꯗꯤ ꯑꯗꯣ ꯐꯥꯔꯝꯁꯦ ꯐꯖꯅ ꯂꯧꯁꯦ ꯂꯧꯄꯥꯛ ꯑꯃ ꯊꯥꯔꯒ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯕꯣꯛ ꯄꯣꯛꯑ ꯌꯣꯜꯂꯤꯅꯦꯕ ꯌꯥꯝ ꯇꯥꯡꯉꯦꯀꯣ ꯑꯗꯣ ꯁꯤ ꯉꯧꯔꯦ ꯑꯗꯨꯒ ꯀꯦꯝꯃꯀꯥꯟꯗꯨꯗ ꯊꯥꯡꯗꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯣ ꯀꯥꯖꯨꯗꯣ ꯑꯗꯨꯅꯦ ꯕꯗꯥꯝꯗꯨꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯘꯤ ꯈꯔ ꯍꯥꯞꯄꯒ ꯉꯧꯕꯤꯔꯅꯦꯕ ꯔꯣꯁ ꯇꯧꯕꯤꯔꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯛ ꯂꯥꯛꯄꯐꯥꯎ ꯑꯗꯨꯒ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯦꯝꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯀꯣꯐꯤꯒ ꯆꯥꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯏꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯆꯥꯕ ꯊꯛꯄꯗ ꯑꯗꯨꯝ ꯆꯞ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯀꯥꯖꯨꯁꯨ ꯌꯥꯎꯔꯅꯤ ꯃꯈꯅꯥ ꯌꯥꯎꯔꯅꯤ ꯀ꯭ꯔꯟꯆꯤꯅꯦꯁꯁꯨ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯑꯗꯒꯤ ꯁꯣꯜꯠꯅꯦꯁ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯁꯤꯅꯦꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯥꯕ ꯀꯥꯟꯗ ꯑꯗꯣ ꯇꯥꯡꯕ ꯄꯣꯠꯄꯨꯗꯤ ꯑꯣꯏꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅꯅꯦ ꯊꯑꯣꯏꯀꯤ ꯑꯩꯅ ꯁꯦꯝꯃꯒꯦ ꯉꯁꯤꯗꯤ ꯑꯩ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯄꯣꯠꯇꯦꯅ ꯑꯩꯅ ꯉꯁꯤꯁꯦ ꯃꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯈꯪꯍꯧꯗꯅ 1k ꯌꯧꯍꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯂꯩꯖꯕꯗꯨꯅꯦ ꯑꯩ ꯍꯥꯏꯕꯁꯦ ꯍꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯑꯗꯨꯒ ꯉꯧꯔꯤꯕ ꯄꯣꯠꯇꯣ ꯁꯤꯗꯩꯁꯤꯗ ꯄꯨꯂꯞ ꯍꯥꯞꯆꯟꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯆꯤꯂꯤ ꯄꯥꯎꯗꯔꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯈꯛꯇꯪꯒꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯂꯔꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁꯨꯕꯗꯣ ꯍꯥꯞꯄꯗꯤ ꯌꯥꯏꯗꯅꯀꯣ ꯑꯗꯣ ꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯨꯕ ꯑꯩꯈꯣꯏꯔꯣꯝꯒꯤꯁꯦ ꯑꯁꯨꯕꯗꯣ ꯑꯗꯨꯒ ꯆꯥꯠ ꯃꯁꯂꯥ ꯈꯔ ꯍꯥꯞꯄꯅꯤ ꯆꯥꯠ ꯃꯁꯂꯥ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯝꯆꯨꯔ ꯄꯥꯎꯗꯔꯅ ꯑꯃ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯁꯤꯁꯦ ꯀꯥꯂꯥ ꯅꯃꯛꯅꯦꯕꯀꯣ ꯀꯥꯂꯥ ꯅꯃꯛꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯊꯣꯛꯄꯗ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯀꯥꯟꯗꯗꯤ ꯀꯥꯂꯥ ꯅꯃꯛꯁꯦ ꯃꯇꯨꯡꯒ ꯇꯥꯔꯒ ꯃꯨꯔꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣ ꯃꯈꯜ ꯑꯃ ꯇꯧꯋꯦꯕ ꯄꯥꯎꯗꯔ ꯑꯣꯏꯅ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯊꯨꯝꯁꯤꯅ ꯂꯨꯄꯥ 100ꯒ ꯀꯌꯥꯅꯣ ꯄꯤꯕ ꯊꯨꯝꯅꯤ 1 kgꯗ ꯑꯗꯣ ꯁꯤꯁꯨꯅꯦ ꯑꯩꯅꯅꯦ ꯄꯩꯁꯥꯁꯦ ꯀꯦꯟꯇꯤꯟꯗ ꯆꯠꯄ ꯀꯦꯟꯇꯤꯟꯗ ꯍꯥꯏꯌꯦ ꯃꯥꯔꯠ ꯑꯃꯗ ꯆꯠꯄꯅꯤꯅꯦ ꯃꯥꯔꯠꯇꯨꯗꯒꯤ ꯂꯧꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯇꯩ ꯇꯥꯇꯥꯒꯨꯝꯕ ꯀꯩꯅꯣꯗ ꯂꯨꯄꯥ 15ꯗꯪꯒ ꯄꯤꯗꯅꯀꯣ 35 ꯄꯤꯕ 15 ꯄꯤꯕ 23 ꯄꯤꯕ ꯑꯗꯣ ꯁꯤꯁꯤꯅꯅꯦ ꯑꯩꯅꯅꯦ ꯄꯩꯁꯥꯁꯦ ꯄꯥꯄꯥꯟ ꯆꯦꯟꯅꯔꯕ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯛꯏꯕ ꯊꯨꯝꯁꯤꯅ ꯂꯨꯄꯥ 100 ꯍꯦꯟꯅ ꯄꯤ ꯂꯩꯔꯝꯃꯕ ꯇꯥꯇꯥ ꯑꯌꯣꯗꯥꯏ ꯁꯣꯏꯜꯒ ꯍꯥꯏꯕ꯭ꯔꯥ ꯁꯣꯜꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯃꯃꯤꯡꯗꯣ ꯑꯩꯁꯨ ꯀꯥꯎꯔꯦ ꯀꯨꯏꯃꯟꯗꯅ ꯆꯥꯕ ꯄꯥꯝꯃꯨꯗꯅ ꯁꯤ ꯀꯧꯇꯥꯁꯦ ꯑꯗꯨꯝ ꯍꯥꯞꯄꯒ ꯊꯝꯃꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯩ ꯋꯥꯔꯤꯁꯦ ꯊꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯦ ꯂꯨꯄꯥ 110 ꯄꯤ ꯂꯩꯔꯝꯃꯕ ꯑꯩꯅꯅꯦ ꯄꯩꯁꯥꯁꯦ ꯆꯦꯟꯅꯔꯦ ꯑꯩꯅ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔꯀꯥꯟꯗ ꯆꯥꯅꯔꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯨꯝꯁꯦ ꯌꯦꯡꯉꯀꯥꯟꯗ ꯂꯨꯄꯥ 100 ꯍꯦꯟ ꯂꯩꯔꯝꯃꯕꯅꯤ ꯊꯨꯝꯁꯤꯗꯗꯤ ꯂꯨꯄꯥ 100 ꯍꯦꯜꯂꯝꯅꯤꯗꯤ ꯊꯥꯖꯗꯦꯗꯅ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯄꯨꯔꯥ ꯑꯉꯥꯎꯕ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ
ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛ ꯆꯥ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯇꯥꯜꯂꯤꯅꯦ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯈꯣꯠꯂꯤꯅꯦ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯥꯏꯗꯒꯤ ꯆꯥꯅꯤꯡꯕꯗꯣ ꯈꯔ ꯈꯔ ꯁꯦꯝꯃ ꯆꯥꯊꯣꯛꯀꯗꯕꯅꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯦꯝꯃꯒꯦ ꯃꯤꯠ ꯅꯥ ꯎꯏꯁꯜꯂ ꯁꯦꯝꯃꯦ ꯑꯗꯨꯒ ꯁꯤꯁꯤꯅ ½ KGꯅꯦ ꯀꯦꯛꯁꯦ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯁꯦꯝꯕꯤꯔꯛꯑꯣ ꯑꯝꯇ ꯑꯩꯁꯦ ꯉꯁꯤꯁꯦ ꯍꯔꯥꯎꯃꯟꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯣꯏ ꯑꯗꯨꯗ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄ ꯑꯗꯨꯗꯒꯤ ꯁꯨꯛꯅꯠ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯄꯥꯝꯕꯤꯔꯒ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯥꯝꯕꯤꯔꯒ ꯅꯨꯡꯁꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯄꯤꯁꯨ ꯇꯥꯏꯌꯦꯕ ꯏꯆꯥꯅꯨꯄꯤꯅ ꯃꯝꯃꯤ ꯀꯞꯄꯕꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯞꯄꯦꯕ ꯑꯁꯦꯡꯕ ꯑꯩꯁꯦ ꯄꯤꯁꯦ ꯇꯥꯔ ꯁꯨꯠ ꯀꯞꯄꯦꯕꯀꯣ ꯑꯩꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥ ꯁꯨꯡꯅꯠ ꯅꯠꯇꯅ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯗꯤ 1K ꯐꯧꯗꯤ ꯌꯧꯕ ꯉꯝꯃꯦꯗꯅꯁꯦ ꯑꯩꯁꯦ ꯈꯟꯖꯔꯒꯀꯣ ꯑꯗꯨꯝ ꯀꯞꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯞꯅꯤꯡꯕ ꯑꯃ ꯄꯣꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯃꯌꯥꯝ ꯑꯩ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ